Lakliba February tang ahumgi ahing nongyai hauraga Pung kun marigi oiba Jiribam Pumbada total shutdown Laothokkhre January tha sigi tang taraga nipanda Jiribam da leidiba CSO Mairapaibi Rongmai Nagagi organization Maite Pangal Ichin Inau Singi organization amadi Bengali Muslim Singi organization yauna laukiba warep ki matung inna ngasi Jiri Ima Mairapaibi Apunba Loop Imphal gi office ta paugi mifam ama district hospital monitoring committee Jiribam gi member PH Montessori na Fongdorakibada January thagi tang taraga nipanda ningsing kunda leiriba Jiribam district asigi amatangairaba hospital asi full-fledged district hospital ama oinanaba lengakna Laothok pikre masida Jiribam miyamna taramna oki amadi numit aduda khongjangloy amadi miyamna wafam kharasu mari leinaba da thamki full-fledged district hospital ama oirakpagi matung inna hospital asida leifam thokpa machak mathum amasung grade suna matik chaba CMO ama ga loinana MS Singh numit tarani gi manungda Jiribam da mathau tohanbiyo haina karigumba haiki basing mathau tohandaba thoklabadi makata na khongjang changsilagani haiki wafamudugi matung inangasi numit tarani helaba faubada lengakna thawa sabidaba amadi positive response ama fauba pibidaba asi laibak tibani Health and Family Welfare gi Joint Secretary na Jiribam gi hospital asigi Dr. Taruk amasu nauna joint taunanaba order thokiba laikre adubungasi fauba makoi sing adu joint Tauropa Laitri, Asigumba Lenga ki order asi karino, Masida, Lengak na tumin na Ladyba Karigino Haiba Wahangsu, Hanglaki. Tang Ratukta, Dr. Taruk Ama join Taunabagi, order Amasutokre, Taruk Tugi Manunga, Manga Amadis join Taure, Aduga Dr. Ama Habade Doctor, Soibam Neha. Ma Hoji Delhi the father study Damakta Lady Bani. Asigumba, Mapamasa joined the Taubasunga Yaroda Dr. Mabu, Haribal list as the Yoksal in a Karimarangino. Aduna Tapadi, a Koi monitoring committee Amadi Atai, civil organization Singna, see hospital, see Madam da Kongzinga, until Lagasu, House had the Bagi Tasan, the Bagi Poram, the lady. A Koi Yampende, Numitarani Matampira Bauda, Karimda Hana Yang Tabagi Poram lady, soon they see the Tarakanda Tabo on the Amta Panko Pekte, see the Tabaduna Tabo Bayagadra. Yang Pudimang Naski Matang, like we paint the Badu Tamze, Maramaduna, Tabi Trabanina, I quit Narangasi, Laliba, February Tanga home, Hinong Yadagi, total shutdown, Jiribam is the total shutdown and Laothokkhre, Dukarigumba, as the Suamu, response Matikana Pangagadi, Matangi Numit Habadi, February Tang Marigi, Hinong Yadagi, Matam Kaktaba economic blockade ama Laothokkhre and Tamze.